ꯑꯍꯥꯟꯕꯃꯛꯇꯗ ꯎꯌꯥ ꯄꯨꯊꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ 8ꯁꯨꯕ ꯂꯥꯇꯝꯗ ꯋꯥꯍꯩꯒꯤ ꯍꯧꯔꯛꯐꯝ ꯋꯥꯍꯟꯗꯣꯛ ꯃꯤꯇꯩꯂꯣꯟ ꯍꯥꯏꯕꯁꯤꯗ ꯊꯝꯖꯒꯦ ꯍꯨꯝꯒꯤ ꯋꯥꯍꯟꯗꯣꯛ ꯋꯥꯈꯨꯟ ꯄꯣꯃꯤꯠ ꯄꯣꯏꯔꯩ ꯑꯄꯣꯛꯄꯒꯤ ꯄꯨꯌꯥꯁꯤꯡꯗ ꯏꯊꯧꯏꯀꯥꯟ ꯁꯤꯗꯕ ꯍꯥꯏꯕ ꯂꯥꯏꯔꯣꯜ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯋꯥꯍꯩ ꯑꯁꯤꯅ ꯋꯥꯀꯣꯛ ꯋꯥꯍꯧ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝꯅ ꯄꯣꯏꯔꯩ ꯏꯄꯥ ꯈꯨꯃꯟ ꯄꯣꯏꯔꯩꯇꯣꯟꯅ ꯑꯔꯤꯕ ꯃꯔꯨꯗꯒꯤ ꯅꯧꯅ ꯀꯨꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥꯁꯤꯡꯗ ꯍꯥꯏꯕ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯏꯋꯥꯏ ꯏꯅꯤꯜ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯈꯟꯅꯕ ꯇꯥꯡꯀꯛ ꯇꯥꯟꯐꯝ ꯀꯌꯥꯗ ꯍꯛꯆꯤꯟꯅ ꯊꯝꯕꯤꯔꯤ ꯍꯨꯝꯒꯤ ꯃꯊꯧ ꯃꯉꯝ ꯏꯕꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯁꯦꯡꯕ ꯃꯤꯇꯩꯂꯣꯟꯅꯤ ꯏꯊꯧꯏꯀꯥꯟ ꯁꯤꯗꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯩꯅꯔꯕꯗꯤ ꯏꯌꯦꯜꯍꯧ ꯏꯅꯨꯡꯁꯦꯝ ꯏꯁꯩꯍꯧ ꯃꯁꯛ ꯈꯪꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯍꯩꯁꯤ ꯅꯩꯅꯔꯨꯕꯗꯒꯤ ꯏꯌꯦꯜꯍꯧ ꯏꯅꯨꯡꯁꯦꯝ ꯏꯁꯩꯍꯧꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯂꯛꯈꯤ ꯏꯊꯧꯏꯀꯥꯟ ꯁꯤꯗꯕ ꯌꯥꯏꯔꯣꯟ ꯊꯧꯆꯠ ꯂꯥꯏꯔꯣꯟ ꯂꯥꯏꯋꯥ ꯄꯔꯝ ꯄꯊꯥꯞꯀꯤ ꯃꯅꯨꯡꯗ ꯀꯣꯔꯧ ꯑꯇꯤꯌꯥ ꯁꯨꯞꯅ ꯁꯥꯌꯣꯟ ꯁꯥꯊꯣꯛ ꯊꯧꯖꯥꯜ ꯂꯩꯄꯨꯟ ꯈꯣꯡꯊꯤꯟ ꯆꯧꯒꯥꯏꯒꯤ ꯈꯣꯏꯔꯥ ꯈꯣꯟꯅꯤꯡ ꯈꯣꯟꯊꯣꯛꯇꯤ ꯍꯨꯝꯒꯅ ꯂꯦꯞꯂꯦ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯈꯔ ꯑꯁꯤꯒꯤ ꯋꯥꯍꯟꯗꯣꯛꯇꯤ ꯊꯣꯛꯂꯛ ꯑꯣꯏꯔꯛꯇꯨꯅ ꯂꯩꯕ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯄꯣꯛꯄ ꯍꯥꯏꯗꯨꯅ ꯄꯣꯛꯂꯛꯂꯤꯕ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯄ ꯑꯆꯠ ꯆꯠꯇ ꯄꯨꯝꯅꯃꯛꯁꯤ ꯍꯨꯝꯒ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯑꯅꯤꯒꯤ ꯄꯤꯒ ꯄꯥꯒ ꯅꯣꯡꯗꯣꯜꯒ ꯃꯥꯂꯦꯝꯒ ꯊꯛꯈ ꯈꯥꯒ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯏꯋꯥ ꯏꯅꯤꯟ ꯈꯣꯟꯊꯣꯛ ꯋꯥꯍꯩꯒ ꯏꯔꯣꯏꯅꯅ ꯑꯄꯦꯟ ꯅꯨꯡꯉꯥꯏ ꯃꯄꯨꯡ ꯐꯥꯅ ꯄꯤꯅꯔꯒ ꯁꯦꯝꯂꯛ ꯑꯣꯏꯔꯛꯄ ꯊꯣꯛꯂꯛ ꯑꯣꯏꯔꯛꯈꯤ ꯇꯥꯛꯂꯤ ꯋꯥꯍꯩꯗ ꯈꯣꯟꯖꯦꯜ ꯈꯣꯟꯊꯣꯛ ꯈꯔ ꯌꯥꯡꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯃꯣꯡ ꯍꯥꯗꯕ ꯋꯥꯈꯜ ꯆꯅꯤꯡ ꯂꯩꯇꯥꯅ ꯏꯪꯅ ꯈꯟꯕ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯊꯝꯕ ꯑꯁꯤꯅꯤ ꯋꯥꯍꯩꯁꯤꯅ ꯈꯣꯟꯖꯦꯜ ꯈꯣꯟꯊꯣꯛ ꯈꯔ ꯂꯨꯝꯅ ꯀꯟꯇꯛ ꯍꯥꯏꯕ ꯃꯁꯤꯅ ꯏꯁꯥꯒꯤ ꯀꯟꯊꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯄ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯅꯕ ꯃꯇꯝ ꯁꯌꯦꯡ ꯊꯦꯛꯅꯕ ꯄꯥꯝꯕꯣꯝ ꯉꯥꯅꯕ ꯃꯇꯝ ꯑꯀꯟꯕ ꯄꯥꯡꯒꯜ ꯃꯨꯛꯅꯔꯛꯄ ꯃꯇꯝꯗ ꯅꯤꯡꯁꯥ ꯊꯤꯡꯗꯨꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯗ ꯈꯔ ꯀꯟꯅ ꯂꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯤ ꯍꯨꯝꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯇꯦꯡ ꯄꯥꯟꯕ ꯑꯃꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯅꯤꯃꯛꯇ ꯇꯤꯡ ꯄꯥꯟꯕ ꯁꯦꯝ ꯁꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯄꯨꯅ ꯁꯥꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯅꯤꯡꯕꯗ ꯃꯄꯨꯒꯤ ꯃꯍꯥꯞ ꯃꯈꯨꯝ ꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤ ꯍꯨꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯤꯡ ꯑꯃꯃꯝ ꯍꯥꯞꯄꯤꯈꯤ ꯃꯇꯤꯡ ꯄꯥꯟꯕ ꯈꯤꯕꯤꯛꯀꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯇꯤꯡ ꯄꯥꯟꯕꯒꯤ ꯃꯄꯨ ꯀꯧꯅꯔꯤ ꯃꯇꯤꯡ ꯑꯗꯨ ꯃꯇꯤꯛ ꯃꯊꯧꯅ ꯍꯦꯟꯅ ꯐꯅꯕ ꯃꯊꯧ ꯁꯪꯕ ꯃꯊꯧ ꯇꯥꯏ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯇꯤꯡꯂꯤ ꯁꯥꯖꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤ ꯊꯥꯡ ꯁꯥꯕꯅ ꯊꯥꯡꯕꯨ ꯃꯊꯧ ꯁꯪꯏ ꯃꯊꯧ ꯍꯥꯞꯄꯤ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯍꯦꯛꯇ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯃꯟ ꯌꯥꯎꯗꯕ ꯃꯤꯇꯩꯂꯣꯟ ꯋꯥꯍꯩ ꯅꯠꯇꯦ ꯄꯣꯠꯁꯛꯀ ꯃꯃꯤꯡꯒ ꯋꯥꯍꯩꯒ ꯊꯧꯑꯣꯡꯒ ꯊꯧꯗꯧꯒ ꯆꯨꯅꯕ ꯆꯥꯅꯕ ꯋꯥꯈꯨꯟ ꯄꯣꯃꯤꯠ ꯌꯥꯎꯕ ꯋꯥꯉꯣꯂꯣꯟ ꯆꯥꯎꯅ ꯋꯥꯍꯟꯗꯣꯛ ꯂꯩꯕ ꯃꯤꯇꯩꯂꯣꯟꯅꯤ ꯍꯨꯝꯒꯤ ꯋꯥꯈꯨꯟ ꯄꯣꯃꯤꯠ ꯌꯦꯡꯂꯨꯔꯒ ꯍꯥꯏꯕ ꯋꯥꯍꯩ ꯏꯋꯥ ꯏꯅꯤꯟ ꯈꯣꯟꯖꯦꯜꯗ ꯏꯌꯦꯜꯍꯧ ꯏꯅꯨꯡꯁꯦꯝ ꯏꯁꯩꯍꯧꯒꯤ ꯍꯧꯕꯗꯒꯤ ꯍꯧꯕ ꯑꯍꯧꯕ ꯍꯥꯟꯕꯗꯒꯤ ꯍꯥꯟꯕ ꯑꯍꯥꯟꯕ ꯋꯥꯍꯩ ꯃꯍꯧꯗꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯨꯔꯣꯏꯅ ꯄꯤꯕ ꯃꯤꯇꯩꯂꯣꯟꯅꯤ ꯃꯁꯤꯁꯨ ꯂꯣꯏꯇꯦ ꯏꯄꯨꯔꯣꯏ ꯃꯥꯗꯤ ꯄꯣꯛꯂꯦꯟ ꯄꯣꯛꯄ ꯑꯄꯣꯛꯄ ꯁꯥꯂꯦꯟ ꯁꯥꯠꯄ ꯑꯁꯥꯠꯄꯅꯤ ꯃꯥꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯏꯊꯧꯏꯀꯥꯟ ꯁꯤꯗꯕ ꯃꯄꯨꯅꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯍꯧꯐꯝ ꯂꯥꯛꯐꯝ ꯊꯣꯛꯂꯛꯐꯝ ꯂꯣꯝꯅꯐꯝ ꯍꯟꯅꯐꯝꯅꯤ ꯏꯄꯨꯔꯣꯏꯅ ꯇꯥꯕꯩ ꯀꯨꯝꯍꯩ ꯍꯧꯔꯒꯦ ꯈꯟꯅ ꯅꯣꯡꯗꯣꯜ ꯊꯛꯀ ꯈꯥꯒ ꯇꯦꯡ ꯄꯥꯟꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯅꯤꯕꯨ ꯉꯝꯇꯥꯏꯅꯅ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯥꯏꯊꯣꯡ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯌꯥꯝꯅ ꯆꯅꯤꯡ ꯂꯩꯇꯥꯅ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯕ ꯃꯑꯣꯡꯗ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯕ ꯐꯣꯡꯐꯝ ꯆꯨꯝꯕ ꯐꯝꯐꯝ ꯆꯦꯠꯄ ꯃꯑꯣꯡ ꯃꯇꯧꯗ ꯍꯥꯏꯕ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯏꯋꯥꯏ ꯏꯅꯤꯟ ꯏꯔꯣꯏꯅꯅ ꯅꯤꯡꯁꯥ ꯍꯣꯟꯕ ꯅꯤꯡꯁꯥ ꯁꯣꯜ ꯍꯣꯟꯕ ꯅꯤꯡꯁꯥ ꯀꯥꯝꯊꯣꯔꯛꯄ ꯍꯧꯔꯛꯈꯤ
ꯅꯤꯡꯁꯥ ꯁꯣꯜ ꯍꯣꯟꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠꯄꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯕ ꯀꯥꯝꯊꯣꯛꯄ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯅꯤꯡꯁꯥ ꯁꯣꯜ ꯍꯣꯟꯕ ꯅꯤꯡꯁꯥ ꯍꯣꯟꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯤꯡꯁꯥ ꯅꯤꯡꯏ ꯅꯤꯡꯗꯨꯅ ꯁꯥꯕ ꯁꯦꯝꯕ ꯑꯁꯤꯅꯤ꯫ ꯏꯄꯨꯔꯣꯏꯅ ꯅꯤꯡꯁꯥ ꯍꯣꯟꯕ ꯅꯤꯡꯁꯥ ꯁꯣꯜꯕ ꯍꯥꯏꯕꯗꯤ ꯅꯤꯡꯗꯨꯅ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯍꯧꯔꯛꯈꯤ꯫ ꯃꯤꯇꯩꯂꯣꯟꯗ ꯍꯣꯟꯕ ꯄꯣꯠ ꯑꯃꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯕ, ꯄꯣꯠ ꯄꯨꯕ, ꯄꯣꯠ ꯊꯥꯡꯕ, ꯄꯣꯠ ꯍꯣꯟꯕ, ꯏꯁꯤꯡ ꯍꯣꯟꯕ, ꯃꯤ ꯍꯣꯟꯕ, ꯍꯤ ꯍꯣꯟꯕ, ꯉꯥ ꯐꯥꯅꯕ ꯏꯁꯤꯡꯗ ꯏꯟ ꯁꯣꯟꯕ, ꯂꯥꯏꯁꯣꯟ ꯁꯣꯟꯕ, ꯃꯁꯥ ꯁꯣꯟꯕ ꯃꯤꯇꯩꯂꯣꯟ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯨꯔꯣꯏꯅ ꯑꯍꯥꯟꯕ ꯍꯨꯝ ꯍꯥꯏꯅ ꯅꯤꯡꯁꯥ ꯀꯥꯝꯊꯣꯔꯛꯄ, ꯅꯤꯡꯁꯥ ꯁꯣꯜ ꯍꯣꯟꯗꯣꯔꯛꯄ, ꯅꯤꯡꯁꯥ ꯊꯥꯗꯣꯔꯛꯄ, ꯄꯤꯊꯣꯔꯛꯄ ꯑꯁꯤꯕꯨ ꯀꯥꯝꯗꯨꯅ ꯄꯤ ꯍꯥꯏꯕꯒꯤ ꯀꯥꯝꯄꯤ, ꯀꯥꯝꯕꯤ, ꯈꯥꯝꯕꯤ ꯀꯧꯈꯤ꯫ ꯃꯅꯤꯜ ꯃꯩꯁꯥ ꯌꯥꯎꯅ ꯀꯥꯝꯊꯣꯔꯛꯄ, ꯄꯤꯊꯣꯔꯛꯄ, ꯀꯥꯝꯄꯤ ꯈꯥꯝꯕꯤ ꯃꯩ ꯀꯧꯈꯤ꯫ ꯃꯄꯨ ꯃꯥꯒꯤ ꯃꯍꯥꯛ ꯃꯈꯨꯝ ꯅꯨꯡꯗꯒꯤ ꯇꯛꯊꯣꯛꯇꯨꯅ ꯁꯤꯠꯇꯣꯛꯂꯛꯏ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯠ ꯀꯧꯈꯤ꯫ ꯃꯄꯨ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯗꯒꯤ ꯂꯪꯊꯣꯛꯂꯛꯏ ꯍꯥꯏꯕꯒꯤ ꯃꯥꯂꯪꯕ ꯀꯧꯈꯤ꯫ ꯃꯄꯨꯅ ꯃꯁꯥ ꯅꯨꯡꯗꯒꯤ ꯍꯨꯝꯗꯣꯛꯂꯛꯏ, ꯂꯝ ꯆꯥꯎꯅ ꯀꯣꯟꯅ ꯊꯟꯅ ꯂꯩꯈꯤ ꯍꯥꯏꯕꯒꯤ ꯍꯨꯝꯂꯦꯟ ꯀꯣꯝꯖꯥꯎ ꯀꯧꯈꯤ꯫ ꯀꯥꯝꯕꯤ ꯈꯥꯝꯕꯤ ꯃꯩ, ꯅꯨꯡꯁꯤꯠ, ꯃꯥꯂꯪꯕ, ꯍꯨꯝꯂꯦꯟ ꯀꯣꯝꯖꯥꯎ ꯄꯣꯠꯁꯛ ꯑꯍꯨꯝꯁꯦ ꯃꯇꯝ ꯄꯨꯡꯐꯝ ꯑꯃꯨꯛꯇꯗ ꯍꯨꯝ ꯍꯥꯏꯕ ꯋꯥꯍꯩ ꯏꯋꯥ ꯏꯅꯤꯜ ꯈꯣꯟꯖꯦꯜꯒ ꯏꯔꯣꯏꯅꯅ ꯏꯇꯤꯟꯅꯅ ꯄꯨꯟꯅ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯍꯧꯕꯒꯤ ꯑꯍꯧꯕ ꯏꯍꯥꯟ ꯍꯦꯛ ꯑꯍꯥꯟꯕ ꯏꯌꯦꯜꯍꯧ ꯏꯅꯨꯡꯁꯦꯝ ꯏꯁꯩꯒꯤ ꯑꯍꯧꯕ ꯑꯍꯥꯟꯕꯅꯤ꯫ ꯑꯍꯥꯟꯕ ꯍꯧꯕ ꯑꯁꯤꯗ ꯃꯉꯥꯟ, ꯃꯩꯁꯥ, ꯈꯣꯟꯖꯦꯜ, ꯏꯋꯥ ꯏꯅꯤꯟ ꯇꯥꯟꯐꯝ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯩꯒꯤ ꯁꯔꯨ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯁꯤ, ꯃꯗꯨꯗꯤ ꯉꯥꯟꯅ ꯅꯤꯟꯅ ꯃꯝꯅ ꯋꯥꯡꯅ, ꯍꯨꯝꯅ ꯅꯤꯡꯅ ꯅꯋꯣꯡꯅꯤ, ꯍꯨꯡꯅ ꯅꯌꯥꯏꯅꯤ, ꯎꯝꯅ ꯍꯩꯅ ꯀꯣꯜꯍꯧꯅꯤ, ꯈ꯭ꯔꯤꯡꯅ ꯔꯤꯡꯅ ꯏꯔꯥꯡꯅꯤ, ꯍꯤꯡꯅ ꯌꯣꯛꯅ ꯊꯧꯖꯥꯟꯅꯤ, ꯅꯌꯥꯏ ꯁꯨꯅ ꯇꯔꯦꯠ ꯁꯨꯅꯁꯨ ꯏꯇꯥ ꯏꯇꯤꯟ ꯁꯨꯅ ꯐꯪꯖꯒꯦ ꯑꯁꯤꯅꯆꯤꯡꯕ ꯁꯩꯍꯧ ꯃꯇꯦꯛ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯃꯩꯇꯩꯂꯣꯟ꯫ ꯉꯥꯟꯅ ꯅꯤꯟꯅ ꯃꯝꯅ ꯋꯥꯡꯅ ꯍꯥꯏꯔꯤꯕꯗꯤ ꯀꯣꯔꯧ ꯃꯥꯂꯦꯝ ꯅꯣꯡꯂꯣꯟ ꯂꯩꯔꯣꯟ ꯂꯩꯇ꯭ꯔꯤꯉꯩ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯇꯤꯡꯀꯣꯏ ꯑꯍꯥꯡꯕ ꯁꯨꯞꯅ ꯇꯔꯪ ꯑꯍꯥꯡꯕ ꯁꯨꯟꯗ꯭ꯔꯪ ꯑꯇꯤꯡꯀꯣꯏ ꯑꯣꯏꯅ ꯂꯩꯔꯝꯈꯤ꯫ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯨꯔꯣꯏ ꯁꯤꯗꯕꯅ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯇꯔꯪ ꯑꯍꯥꯡꯕꯗ ꯉꯥꯟꯅ ꯅꯤꯟꯅ ꯃꯝꯅ ꯋꯥꯡꯅ ꯊꯛꯂꯣꯝꯗ ꯀꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯛꯂꯧ ꯅꯣꯡꯗꯣꯜ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯕ ꯁꯥꯕ ꯅꯣꯡꯁꯦꯝ ꯂꯩꯁꯦꯝ ꯍꯧꯔꯛꯄꯒꯤ ꯐꯥꯔꯁ ꯅꯦꯆꯔꯦꯜ ꯀ꯭ꯔꯤꯌꯦꯁꯟ ꯑꯦꯟ ꯏꯚꯣꯂꯨꯁꯟ ꯊꯤꯑꯣꯔꯤꯅꯤ ꯇꯥꯛꯂꯤ꯫ ꯃꯊꯪ ꯍꯨꯝꯅ ꯅꯤꯡꯅ ꯅꯋꯣꯡ ꯑꯣꯏꯅ ꯁꯦꯝ ꯁꯥꯅ ꯍꯨꯝ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯏꯋꯥ ꯏꯅꯤꯟ ꯏꯔꯣꯏꯅꯅ ꯊꯣꯛꯂꯛꯈꯤ ꯍꯧꯔꯛꯈꯤ ꯇꯥꯛꯂꯤ꯫ ꯎꯝꯅ ꯍꯩꯅ ꯀꯣꯜꯍꯧꯅꯤ, ꯈ꯭ꯔꯤꯡꯅ ꯔꯤꯡꯅ ꯏꯔꯥꯡꯅꯤ, ꯍꯤꯡꯅ ꯌꯣꯛꯅ ꯊꯧꯖꯥꯟꯅꯤ ꯍꯥꯏꯔꯤꯕꯗꯤ ꯃꯃꯩꯕꯨ ꯃꯌꯥꯅ ꯆꯤꯛꯄ ꯅꯠꯇꯦ, ꯎꯝꯅ ꯀꯣꯜꯍꯧꯅꯤ꯫ ꯃꯤꯇꯩ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯆꯥꯒꯤ ꯏꯗꯤ ꯃꯁꯥ ꯌꯥꯝꯅ ꯈꯤꯡꯕ ꯏꯅꯤ, ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕ ꯏ ꯅꯠꯇꯦ꯫ ꯏꯄꯨꯔꯣꯏꯒꯤ ꯊꯧꯖꯥꯟꯅ ꯃꯥꯂꯦꯝꯗ ꯃꯨꯠꯄ ꯅꯥꯏꯗꯅ ꯍꯤꯡꯅ ꯌꯣꯛꯅ ꯊꯧꯖꯥꯟ ꯑꯣꯏꯔꯤ꯫ ꯑꯌꯨꯛ ꯉꯟꯅ ꯀꯣꯟꯊꯣꯛꯄꯤꯕ, ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯀꯣꯟꯁꯤꯟꯕꯤꯕ ꯃꯑꯣꯡ ꯇꯥꯛꯂꯤ꯫ ꯅꯌꯥꯏ ꯁꯨꯅ ꯇꯔꯦꯠ ꯁꯨꯅꯁꯨ ꯏꯇꯥ ꯏꯇꯤꯟ ꯁꯨꯅ ꯐꯪꯖꯒꯦ ꯍꯥꯏꯔꯤꯕꯗꯤ ꯄꯥꯔꯣꯟ ꯄꯨꯔꯣꯟ ꯇꯔꯦꯠ ꯏꯇꯥ ꯏꯇꯤꯟꯅꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯁꯨꯊꯥꯡ ꯁꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯐꯪꯖꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯇꯩ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯆꯥ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯗ ꯍꯟꯗꯛꯀꯤ ꯃꯤꯔꯣꯟꯗ ꯑꯩꯈꯣꯏ ꯁꯥꯒꯩ ꯂꯣꯏꯖꯔꯒꯦ ꯀꯅꯥꯁꯨ ꯈꯨꯔꯨꯝꯅꯗꯦ꯫ ꯁꯥꯒꯩ ꯁꯂꯥꯏ ꯁꯟꯕ, ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯔꯤ ꯇꯠꯇ ꯀꯥꯡꯗꯕ, ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨ ꯊꯧꯅꯤꯖꯩ ꯁꯩꯍꯧ ꯁꯩꯔꯣꯜ ꯃꯇꯦꯛꯁꯤꯅ ꯇꯥꯛꯂꯤ꯫ ꯁꯦꯝꯕꯤꯕ ꯃꯄꯨ
ꯑꯍꯥꯟꯕ ꯍꯨꯝ ꯍꯥꯏꯅ ꯀꯥꯝꯊꯣꯔꯛꯏꯕ ꯅꯤꯡꯁꯥ ꯍꯣꯟꯗꯣꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯇꯤꯟꯅꯅ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯨꯝꯅꯃꯛ ꯁꯦꯝꯂꯛ ꯑꯣꯏꯔꯛꯅꯕꯒꯤ ꯌꯥꯏꯔꯨ ꯑꯍꯥꯟꯕ ꯌꯦꯜꯍꯧ ꯏꯅꯨꯡꯁꯦꯝ ꯏꯁꯩꯍꯧꯒꯤ ꯈꯣꯡꯊꯥꯡ ꯈꯣꯡꯍꯧ ꯏꯋꯥꯏ ꯏꯅꯤꯟ ꯌꯥꯎꯅ ꯇꯤꯟꯅꯗꯨꯅ ꯏꯇꯤꯟꯅꯅ ꯍꯨꯝꯗꯣꯔꯛꯈꯤ ꯍꯨꯝꯗꯨꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯏꯅꯤꯜ ꯃꯅꯤꯜ ꯑꯣꯏꯅ ꯌꯥꯏꯔꯨ ꯌꯥꯏꯕꯤꯔꯦꯟ ꯑꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯄꯣꯛꯂꯝ ꯑꯄꯣꯛ ꯂꯤꯍꯨꯟ ꯇꯝꯕ ꯃꯈꯜ ꯃꯔꯤꯗ ꯄꯨꯊꯣꯛꯄꯤꯔꯤ ꯁꯤꯗꯦꯌꯥꯏ ꯄꯨꯌꯥꯒꯤ ꯂꯃꯥꯏ ꯑꯃ ꯑꯍꯥꯟꯕ ꯄꯔꯥ ꯑꯍꯥꯟꯕ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯄ ꯃꯤ ꯁꯥ ꯍꯨꯏ ꯍꯧꯗꯣꯡ ꯑꯁꯤꯅꯆꯤꯡꯕ ꯑꯅꯤꯁꯨꯕ ꯃꯔꯨꯝꯗꯒꯤ ꯄꯣꯛꯄ ꯎꯆꯦꯛ ꯂꯤꯟ ꯊꯦꯡꯒꯨ ꯑꯁꯤꯅꯆꯤꯡꯕ ꯑꯍꯨꯝꯁꯨꯕ ꯃꯔꯨꯝ ꯍꯨꯃꯥꯡꯗꯒꯤ ꯄꯣꯛꯄ ꯉꯥ ꯀꯥꯡꯅꯆꯤꯡꯕ ꯃꯔꯤꯁꯨꯕ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯩꯍꯥꯎꯗꯒꯤ ꯄꯣꯛꯄ ꯎꯔꯤ ꯎꯄꯥꯜ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯏꯁꯤꯡꯂꯝ ꯌꯥꯎꯅ ꯑꯁꯤꯅꯆꯤꯡꯕ ꯂꯩꯕ ꯍꯥꯏꯗꯨꯅ ꯂꯩꯔꯒꯗꯕ ꯑꯣꯏꯔꯛꯀꯗꯕ ꯄꯣꯛꯂꯛꯀꯗꯕ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯔꯛꯀꯗꯕ ꯃꯆꯤ ꯃꯔꯨ ꯌꯥꯏꯔꯨ ꯌꯥꯏꯕꯤ ꯃꯤꯔꯦꯟ ꯊꯋꯥꯏ ꯁꯌꯥꯡ ꯑꯗꯨꯁꯨ ꯍꯨꯝ ꯍꯨꯝ ꯈꯣꯟꯖꯦꯜꯂꯛꯇ ꯏꯇꯤꯟꯅꯅ ꯊꯣꯔꯛꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯏꯍꯤ ꯏꯅꯤꯜ ꯃꯅꯤꯜ ꯑꯣꯏꯅ ꯂꯩꯈꯤ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯂꯥꯡꯕꯟ ꯊꯥꯒꯤ ꯎꯆꯤ ꯈꯣꯏꯒꯨꯝ ꯍꯨꯝ ꯍꯨꯝ ꯅꯤꯡ ꯅꯤꯡ ꯅꯄꯣꯛ ꯈꯣꯏꯔꯥ ꯌꯥꯜꯂꯛꯄ ꯑꯁꯨꯝꯅ ꯁꯩꯊꯥꯅꯔꯤ ꯌꯥꯏꯔꯨ ꯌꯥꯏꯕꯤ ꯃꯤꯔꯦꯟ ꯊꯋꯥꯏ ꯁꯌꯥꯡ ꯑꯊꯣꯏꯕ ꯃꯥꯗꯤ ꯃꯤꯠꯅ ꯎꯕ ꯉꯝꯗꯦ ꯈꯨꯠꯅ ꯄꯥꯏꯕ ꯁꯣꯛꯄ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗꯦ ꯊꯋꯥꯏ ꯃꯥꯗꯤ ꯃꯄꯨꯗꯒꯤ ꯂꯥꯛꯄꯅꯤ ꯃꯄꯨꯅ ꯄꯨꯊꯣꯛꯄ ꯈꯨꯗꯣꯜꯅꯤ ꯍꯌꯦꯡ ꯇꯥꯏꯕꯪ ꯃꯊꯧ ꯂꯣꯏꯔꯒ ꯃꯄꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯒꯅꯤ ꯑꯁꯤꯒꯨꯝꯕ ꯃꯆꯤ ꯃꯔꯨ ꯌꯥꯏꯔꯨ ꯌꯥꯏꯕꯤ ꯃꯤꯔꯦꯟ ꯊꯋꯥꯏ ꯁꯌꯥꯡ ꯑꯗꯨꯅ ꯄꯤ ꯄꯥ ꯑꯅꯤꯗ ꯆꯪꯂꯒ ꯑꯣꯏꯔꯛꯄ ꯄꯣꯛꯂꯛꯄ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯅꯤ ꯅꯋꯥ ꯑꯉꯥꯡꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯄꯦꯟꯗꯕ ꯃꯇꯝꯗ ꯀꯞꯂꯛꯏ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯅꯋꯥ ꯑꯉꯥꯡꯕꯨ ꯊꯦꯝꯕꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯍꯨꯝ ꯍꯨꯝ ꯍꯥꯏꯅ ꯅꯥꯎꯁꯨꯝꯕꯤꯗꯨꯅ ꯊꯦꯝꯕ ꯅꯋꯥ ꯑꯉꯥꯡꯅ ꯃꯄꯨꯛꯅꯤꯡ ꯇꯞꯊꯔꯛꯇꯨꯅ ꯇꯨꯝꯊꯔꯛꯈꯤꯕ ꯑꯁꯤ ꯅꯍꯥꯅꯣꯡ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛꯂꯛꯄꯗ ꯍꯨꯝ ꯍꯨꯝ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯏꯋꯥ ꯏꯅꯤꯟ ꯃꯔꯛꯇ ꯍꯨꯝꯗꯨꯅ ꯏꯔꯣꯏꯅꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯏꯇꯤꯟꯅꯅ ꯂꯩꯔꯝꯕ ꯌꯥꯏꯕꯤ ꯃꯦꯔꯦꯟ ꯊꯋꯥꯏ ꯁꯌꯥꯡꯅꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯍꯨꯝ ꯍꯨꯝ ꯍꯥꯏꯕ ꯋꯥꯍꯩ ꯏꯋꯥ ꯏꯅꯤꯟ ꯈꯣꯟꯖꯦꯜꯅ ꯅꯥꯎꯁꯨꯝ ꯊꯦꯝꯕ ꯌꯥꯔꯤꯕꯁꯦ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯕꯤꯕ ꯍꯥꯟꯅꯒꯤ ꯍꯨꯝ ꯍꯨꯝ ꯋꯥꯍꯩ ꯑꯁꯤꯒ ꯑꯅꯛꯄ ꯌꯥꯅꯕ ꯃꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯆꯥꯅꯕ ꯃꯔꯤ ꯂꯩꯕꯗꯒꯤ ꯇꯦꯊꯔꯛꯇꯨꯅ ꯅꯋꯥ ꯑꯉꯥꯡꯅ ꯇꯨꯝꯊꯔꯤꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯅꯕ ꯔꯤꯃꯣꯠ ꯅꯝꯕꯗ ꯆꯥꯅꯕ ꯇꯤꯚꯤ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯆꯥꯅꯕ ꯃꯁꯦꯟ ꯏꯁꯩ ꯐꯣꯇꯣ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯌꯥꯅꯩ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯥꯁꯤꯡ ꯁꯥꯃꯨꯗꯒꯤꯅ ꯑꯄꯤꯛꯄ ꯎꯆꯤ ꯇꯤꯜ ꯀꯥꯡ ꯐꯥꯎꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯌꯥꯝꯁꯦ ꯄꯣꯛꯂꯛꯇꯔꯤꯉꯩꯗ ꯃꯈꯣꯏ ꯃꯃꯥ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯏꯍꯤꯡ ꯑꯣꯏꯅ ꯂꯩꯔꯝꯈꯤ ꯁꯥꯃꯨꯒꯤ ꯅꯨꯡꯒꯨꯝ ꯀꯜꯂꯕ ꯑꯁꯥꯡꯕ ꯃꯆꯤ ꯃꯌꯥꯅꯆꯤꯡꯕ ꯉꯥ ꯈꯔꯒꯤ ꯃꯀꯣꯛꯇ ꯌꯥꯎꯕ ꯅꯨꯡꯒꯤ ꯁꯔꯨꯛꯁꯤꯡ ꯑꯍꯥꯟꯕ ꯃꯃꯥ ꯃꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯏꯍꯤꯡ ꯑꯣꯏꯅ ꯂꯩꯔꯝꯈꯤ ꯑꯍꯥꯟꯕ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯍꯨꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯅꯤꯜ ꯃꯅꯤꯜ ꯑꯣꯏꯅ ꯂꯩꯔꯝꯈꯤ ꯍꯨꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯌꯦꯜꯍꯧ ꯏꯅꯨꯡꯁꯦꯝ ꯏꯁꯩꯍꯧꯒꯤ ꯑꯍꯥꯟꯕ ꯑꯍꯧꯕ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯕ ꯑꯁꯦꯡꯕ ꯃꯤꯇꯩꯂꯣꯟꯅꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗꯦ ꯍꯨꯝꯒꯤ ꯋꯥꯍꯟꯊꯣꯛ ꯊꯤꯕꯗ ꯍꯨꯃꯥꯏ ꯍꯨꯝꯕꯅ ꯅꯨꯡꯁꯤꯠꯇ ꯁꯥꯐꯨ ꯁꯧꯍꯨꯝ ꯄꯤꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯄꯥꯡꯒꯟꯅ ꯄꯣꯠ ꯑꯃꯕꯨ ꯂꯦꯡꯍꯟꯕ ꯆꯠꯍꯟꯕ ꯍꯨꯝꯗꯣꯛꯄ ꯉꯝꯕꯒꯤ ꯃꯊꯧ ꯇꯧꯏ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯎꯆꯦꯛꯁꯤꯡꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯤ ꯅꯨꯡꯁꯤꯠꯇ ꯃꯁꯥ ꯈꯞꯇꯨꯅ ꯅꯨꯡꯁꯤꯠꯀꯤ ꯁꯧꯍꯨꯝꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯄꯥꯡꯒꯜ ꯄꯤꯗꯨꯅ
ꯄꯥꯏꯕ ꯆꯠꯄ ꯉꯝꯂꯤꯕꯅꯤ ꯈ꯭ꯋꯥꯏꯅ ꯈꯪꯅꯔꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯉꯥꯁꯤꯡꯅ ꯃꯃꯩ ꯃꯁꯣꯡ ꯃꯁꯥꯏꯒꯤ ꯃꯇꯦꯡꯅ ꯀꯟꯅ ꯍꯨꯝꯗꯨꯅ ꯂꯦꯡ ꯑꯣꯠꯇꯨꯅ ꯏꯁꯤꯡꯗ ꯁꯥꯐꯨ ꯁꯧꯍꯨꯝ ꯄꯥꯡꯒꯜ ꯄꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯏꯁꯤꯡꯗ ꯍꯤ ꯃꯈꯜ ꯀꯌꯥꯅ ꯆꯩꯑꯣꯠ ꯅꯧ ꯃꯈꯜ ꯍꯨꯝꯍꯥꯏ ꯃꯈꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯠꯄ ꯍꯣꯟꯕ ꯏꯟꯕꯅ ꯏꯁꯤꯡꯗ ꯁꯥꯐꯨ ꯁꯧꯍꯨꯝ ꯄꯤꯗꯨꯅ ꯍꯨꯝꯕꯅ ꯍꯤꯕꯨ ꯂꯦꯡꯍꯟꯕ ꯆꯠꯍꯟꯕꯒꯤ ꯃꯊꯧ ꯇꯧꯔꯤ꯫ ꯀꯟꯅ ꯍꯨꯝꯕ ꯑꯣꯠꯄ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯎꯪꯕ ꯑꯀꯟꯕ ꯄꯥꯡꯒꯜ ꯁꯥꯐꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯍꯟꯕ ꯂꯦꯡꯍꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯄꯥꯡꯕ ꯉꯝꯃꯤ꯫ ꯍꯨꯝ ꯍꯥꯏꯅ ꯍꯨꯝꯕꯅ ꯑꯍꯥꯟꯕ ꯄꯥꯡꯒꯜ ꯁꯥꯐꯨ ꯁꯧꯍꯨꯝ ꯄꯤꯕ ꯀꯟꯅ ꯏꯟꯕ ꯂꯦꯡꯍꯟꯕ ꯆꯠꯍꯟꯕꯒꯤ ꯊꯕꯛ ꯑꯃ ꯍꯧꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯈꯣꯡꯍꯧ ꯈꯨꯠ ꯊꯥꯕ ꯈꯨꯠꯃꯥꯕꯒꯤ ꯊꯧꯑꯣꯡ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯅꯤꯡꯁꯥ ꯀꯥꯝꯊꯣꯔꯛꯄ ꯅꯤꯡꯁꯥ ꯁꯣꯜꯕꯗ ꯍꯨꯝ ꯍꯥꯏꯕ ꯋꯥꯍꯩ ꯏꯋꯥꯏ ꯏꯅꯤꯟ ꯈꯣꯟꯖꯦꯜꯗꯤ ꯍꯧꯐꯝ ꯄꯨꯝꯅꯃꯛꯀꯤ ꯃꯄꯥꯅꯤ ꯂꯤꯛꯂꯨꯅꯤ ꯌꯥꯏꯔꯨꯅꯤ ꯄꯨꯀꯣꯛꯅꯤ꯫ ꯍꯨꯝ ꯏꯊꯧ ꯏꯀꯥꯟ ꯁꯤꯗꯕ ꯃꯄꯨꯅꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯄꯥꯡꯒꯟꯅ ꯈꯣꯝꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯄꯨꯛꯅꯤꯡꯅ ꯅꯤꯡꯕꯒꯤ ꯃꯤꯠꯌꯦꯡ ꯄꯥꯡꯒꯟꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯑꯁꯤꯅꯆꯤꯡꯕ ꯃꯁꯤꯅꯁꯨ ꯂꯣꯏꯗꯦ꯫ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯍꯥꯟꯕ ꯍꯨꯝ ꯍꯥꯏꯅ ꯅꯤꯡꯁꯥ ꯀꯥꯝꯊꯣꯔꯛꯄ ꯅꯤꯡꯁꯥ ꯍꯣꯟꯕꯒꯤ ꯂꯦꯡꯅ ꯂꯩꯅ ꯆꯠꯂꯤꯕ ꯏꯋꯥ ꯏꯅꯤꯟ ꯈꯣꯟꯖꯦꯜ ꯂꯛꯇ ꯏꯔꯣꯏꯅꯅ ꯍꯨꯝ ꯍꯨꯝ ꯍꯥꯏꯅ ꯎꯪꯅ ꯎꯪꯅ ꯂꯩꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯕꯗꯒꯤ ꯆꯠꯂꯤꯕ ꯈꯣꯡꯖꯦꯜ ꯈꯣꯡꯆꯠ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯤ ꯈꯣꯡꯖꯦꯜ ꯈꯣꯡꯆꯠ ꯑꯣꯏꯔꯛꯂꯤ꯫ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯍꯥꯟꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯒꯦ ꯈꯟꯕꯗ ꯍꯨꯝ ꯃꯁꯤꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯅꯤꯡꯕ ꯍꯧꯔꯛꯄꯗ ꯃꯇꯝ ꯃꯥꯗꯤ ꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯍꯨꯝꯗꯤ ꯃꯄꯨꯅꯤ ꯃꯇꯝꯗꯤ ꯃꯃꯤꯅꯤ ꯑꯅꯤ ꯑꯁꯤ ꯃꯄꯨꯒ ꯃꯃꯤꯒ ꯃꯑꯣꯡꯅꯤ꯫ ꯃꯄꯨ ꯃꯥꯅ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯃꯇꯝꯁꯨ ꯂꯩꯕꯅꯤ ꯃꯄꯨꯅ ꯂꯣꯏꯕꯗ ꯃꯇꯝꯁꯨ ꯂꯣꯏꯔꯦ꯫ ꯍꯨꯝ ꯈꯣꯟꯖꯦꯜꯅ ꯍꯧꯕ ꯃꯍꯧꯁꯥꯒꯤ ꯈꯣꯟꯖꯦꯜ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯌꯥꯑꯣꯟ ꯈꯣꯡꯆꯠ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯁꯖꯤꯛ ꯊꯥꯕ ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯏꯄꯨꯔꯣꯏ ꯇꯥꯍꯨꯔꯣꯏꯅꯒꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯑꯣꯏꯔꯤ꯫ ꯍꯨꯝ ꯄꯨꯊꯣꯛꯂꯤꯕ ꯃꯄꯨꯗꯤ ꯄꯣꯛꯄ ꯁꯤꯕ ꯂꯣꯝꯕ ꯅꯥꯏꯗꯦ ꯂꯦꯡꯕꯁꯨ ꯂꯦꯡꯗꯦ ꯑꯃꯠꯇꯅꯤ ꯅꯨꯃꯤꯠꯁꯨ ꯂꯦꯡꯗꯦ ꯑꯃꯠꯇꯅꯤ꯫ ꯑꯍꯥꯟꯕ ꯍꯧꯔꯛꯈꯤꯕ ꯍꯨꯝꯒꯤ ꯈꯣꯟꯖꯦꯜ ꯏꯋꯥ ꯏꯅꯤꯜꯂꯛꯇ ꯄꯨꯝꯅꯃꯛꯁꯤ ꯎꯪꯗꯨꯅ ꯇꯥꯎꯗꯨꯅ ꯌꯥꯑꯣꯟꯅꯅ ꯂꯩꯗꯨꯅ ꯍꯨꯝꯒꯤ ꯄꯪꯈꯩꯅꯨꯡꯗ ꯂꯩꯕ ꯍꯧꯈꯤ꯫ ꯑꯁꯤꯃꯛꯅ ꯑꯌꯨꯛ ꯉꯟꯅ ꯀꯣꯟꯊꯣꯛꯄꯤꯕ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯀꯣꯟꯁꯤꯟꯕꯤꯕ ꯍꯥꯏꯅ ꯅꯤꯡꯅꯔꯤ ꯁꯣꯟꯅꯔꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗꯦ꯫ ꯍꯨꯝꯗꯒꯤ ꯍꯧꯈꯤꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤꯕ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝ ꯂꯩꯃ ꯏꯃꯥꯒꯤ ꯌꯥꯑꯣꯟ ꯈꯣꯡꯆꯠ ꯑꯣꯏꯔꯤ꯫ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯀꯨꯝꯗꯝ ꯀꯨꯝꯈꯥꯏ ꯅꯤꯡꯊꯝ ꯅꯣꯡꯖꯨ ꯈꯥꯏꯔꯤ꯫ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯍꯨꯝ ꯍꯥꯏꯅ ꯅꯤꯡꯁꯥ ꯀꯥꯝꯗꯨꯅ ꯍꯧꯔꯛꯈꯤꯕꯅ ꯃꯍꯧꯁꯥꯒꯤ ꯌꯥꯑꯣꯟ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯍꯩꯄꯥꯜ ꯂꯩꯄꯥꯟꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯁꯥꯠ ꯇꯝꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯁꯨ ꯁꯥꯁꯨ ꯉꯥꯁꯨ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯝꯅꯃꯛ ꯃꯄꯨꯅ ꯄꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯁꯥꯠ ꯇꯝꯂꯤ꯫ ꯎꯔꯤꯅ ꯃꯅꯥꯛ ꯅꯛꯄ ꯎꯀꯥꯗ ꯌꯦꯠ ꯑꯣꯏꯅꯅ ꯂꯩ ꯂꯩꯗꯨꯅ ꯌꯦꯠꯂꯤ ꯀꯥꯔꯤ ꯀꯅꯥꯅꯁꯨ ꯇꯥꯛꯅꯔꯨꯗꯦ꯫ ꯃꯁꯤ ꯍꯨꯝꯗꯒꯤ ꯍꯧꯕ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯌꯥꯑꯣꯟ ꯈꯣꯡꯖꯦꯜ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯃꯤꯇꯩ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏꯆꯥꯁꯤꯡꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯂꯩ ꯀꯣꯏꯕꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯧ ꯈꯨꯀꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯈꯨꯀꯣꯏ ꯌꯦꯠ ꯑꯣꯏꯅꯅ ꯀꯣꯏꯔꯤꯕꯁꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯈꯨꯀꯣꯏ ꯈꯨꯗꯨꯡ ꯏꯟꯅꯅꯤ꯫ ꯍꯨꯝꯒꯤ ꯋꯥꯍꯟꯊꯣꯛ ꯃꯁꯤꯅꯁꯨ ꯂꯣꯏꯗꯦ ꯃꯇꯥꯡ ꯑꯁꯤꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯀꯌꯥ ꯐꯪꯕꯤꯅꯕ ꯕꯦꯜ ꯑꯥꯏꯀꯣꯟ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯔꯣꯏꯕꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫